Kramjare. Times of Manipuri all news main tabir ba ma'am pumnong ko maine ka sago sem na muka shona taram nokchare house paw bu ki mari ba paw sang tizare. Manipur da non local hapta ka mari lenena case singi manungda ihan hanboina NI da sinapa case am oiriba chai sigi June kun go humdoida Kakching wari amasung July 9 da Imphal East ki Andro Police Station ki manung chana leiba huikapta non local amamam hat ki bat hongdog adugi case yaripok PS na National Investigation Agency NI da sinakrabatungda NI ki timna ngasi thodok sing adu gamari lenena paikat kiba phagal kiba mi nipan hi yum da chatuna thibo humba ki thabak chathakre thodok asigi matang na phangba paung na hai ngasi yupung manga makhai dagi hongduna NI na thibo humba ki thabak chathakraba mafam sing adudi Imphal West District ki ando Khuman Nungyumbi dagi Chinga Khamba Santa Jai Kutraga Nipan alias Khambaton apokwa CS Ningtembi Andro Labaujam Ching Lekai dagi Fanjobam Rabi alias Luangamba Jai Kungataruk apokpa Pikula Kaksing District ki Kakching Wari Salam Lekai dagi Salam Mangi Jaw Jai Yangkai Manga apokpa Lekhidraba Salam Tongbi Kakching Ningthau Lekai dagi Moirangchem Jete Sai Kunganithoi apokpa Moirangchem Sanjit Kakching Wari Savan Lekai, Bamondagi Samurai Lakpam Akas, alias Muston Sharma, Chaitaraga Mapan, Apopa Lekhidraba S. Rajasur Sharma Amasung, Kakching Wari Kulakpam Lekai, Tanki Parengda, Chahi Nauriban Pamacha Ama, Imphal West ki Lukar Maya Lekai Digi, Naurim Mano Saikun Gumdoi Apokpa, Naurim Robin Namasung, Bisnupur District ki Moirang, Kanjemba Maning Lekai Digi, Konjambam Romeo, Chaikun Ganipan Apokpa, Konjambam Rahu Yum Hairi. NIA Team Sing Aduda Hairi Bayum Sing Aduda, Chap manaba matam amatada nupi pulis yauduna pung ama makai dagi pung ani makai rom changna thibo humbagi thabak adu chathaki beni haide thibo humbagi thabak adu da PLA ga mari leina ba che chang khara sim card khara madi atai polam khara NI na fagat pungam ki haide Mathang chahi ki January thada Sanapati district ki Oklong village apangthoka duriba mapaluk suba state level Chagangi Festival Amadi, Liangway Sport Association, Assam, Manipur Amadi, Nagaland Senduna, Kungatarelak Suba Sports Meet ki Mangoinana, Ngasi Organizing Committee ki Mute Singa, Chief Minister in Brena, Mahaki Office ta Koduna Unakray, Waris Hanabadu da Chief Minister ki Maike Digi, Tauramadu Mai Pang na Pangto Pangam na Batlinga ki Maike Digi, Lopum Tokpa, Todang Singapung Fan, Logani Haina, Hazaba Piki Bagalona. Tauramadu na Hasangi Marakta Culture Amadi Games and Sports ta Anoba Inwat Piba, Ngamlagani Haike. Numit karani sigi manung asida laifang kuno ki mafam karada dengue ki case yamna hengalakpana maram oiraga ngasi mass dengue test ama LKYDA club amade District Health Society NVB DCP Imphal East ani na puno kosam naraga pangthokre hairi baleka asida ahan boina dengue case asi tha sigi nipanda angang amadagi thengna khibane madudagi makha tarakpoi ngasi LKYDA club amade District Health Society NVB DCP Imphal East ani na puno kusum naraga chingnaba mi singi blood sample logduna Jenims test tawna bagi damak pangthokpani ngasi khakti goina miyoi kungamapan gi blood sample collect tobangam ke house forward dengue confirm case kun suki bake loinena miyoi ani wrong gi phibam yamna sokna leire hiramasigi matang de Imphal East District Malaria Officer Dr. U Jogindro na phongdokibada thasigi nipanda hanboina detect toban mitagi ngasi forward alternate days oina Dengue laksan na ba precautionary measure kaya paikatuna lakli lekai sigi miyam gasu awareness program kaya pangtokuna kangmaru kokpham oigeda ba mafam singda hida kaya kaptokuna lakli dengue hairi balaina asi laksan na bahona bada status sigi malaria amadi medical department gi teamna nungtigi laklaga hidak chaithokpa khaktana control tobangam loi masi laksan na bahona bada public na su leina asigi maramda aware oiba yamna mathok tai Dengue sandoli bakang asi anambana daytime de chikpa kang makhalam oibanina yariba makai nungthilgi matamda kang chikhandana ba cheksen thorang lokhot minasi yariba makai amamba jaga natraga sing hapa patra amadi sizinada pochai singda ising tunglaga thamgumsi leina makhalasi mi amadabu hek chik naba horagadi yamna sandokan boy banina miyamna su dengue sandokpa yaba lambi sing pidana bahonasi Masina tragadi dengue leina asi control to bangam loi leina makhalasana maram oiraga patient namagi blood platelet count asi yamna hantaki ban taragadi kudong tiningai oirakadoribani masida matik chana treatment pihogragadi kudong thiba nangmasu yai haiki leina asi makhata na sandorokpa thingna bagi damak jackson thorang lokot poina ngasi LKYDA club amadi NBB
CDP Imphal East anina malaria amadi medical department ku sabnaraga laifam kuno multi-purpose hall da sampling collection amadi test obagi thoromasi pangthokani haike koi makata na sigi koi source reduction sigi keno simasu koi leptana dum tawhini plus aduga ngasai IEC koi lekai gi praja sing siga bhab taminaba source reduction na ji koi malaria gi team na laga eta kangmarum ko khong de luisin bai du di sidi impossible ne ba aduna koi yum gi mi sing jina bhab tanaraga loina isagi egi yumgi koibada leiriba marum ko khong hindo koi samang manghan da luisin da ba ya de ba si luisin jingi di dengi luisin ba ngamoi vaccine ba ngamoi ha se ai hajani Mathang thagi tang taraga marida lilong chejing mairengkhong leiba mairengkhol rising club da pangthokadaba star level Manipuri devotional song competition 2022 da sizinagada lamda masigi isai mek iba lyricist taraga teret khale laishol isai sangdamna basidagi khangalaba top taraga manga chaisigi December marida pangthokadaba grand final da matamisai da athoi ahen tanagane Artist Training Cum Educational Research Center Etrekna Sinduna Pangthokadaba Mapanlak Subay Sai Sangdamna Basida Sizinagadaba Sairing Taraga Teret Khale Sairing Basing Adudi Waikom Bihari Longzam Tombi Sobita Shobam Sobita Mongjam Okendro Kundongbam Maibam Gita Subol Kumar Moirangthem Thongnawzam Sangita SK Apanba Asen Memcha Narmada Chungkham Kumanthem Aneswari Kangabam Okendro Mangang Rakesh Taurem Ahibam Santi Kumar Konjambam Dilif amadi KC Mangangi Changdam Nabasi gi mayek sing asi Eterek na puthokpa aikhogi isai koba anthology asida yaurabani October ani dagi form thaba hobaga loina October 16 da form pisin bagi aroiba numit oigani yaubini machai kuntra ga manga gi manung da leiba saisakpi singna hodam leirak machin da leiba ipak offset press dagi office matam da lobi ba yagani Competition asigi first second amasung third position taraba singda lupali sing tara lupali sing taret amasung manga certificate amadi memento pizagani 4 to 7 position taraklaba singda consolation oina lupali sing amaga certificate ka pizagani competition asida yauriba mayek singdagi paidigi fazaba mayekta Best Lyricist Award 2022 oina lupali sing ahum certificate amadi memento pizagani hairi Manipur yamna tangna fangba jiba singi manungda ama oiriba schedule wall gi manungda chaniba sa makhalama oiriba yongmu haina khangnaba yong makhalama Joint Coordination Committee on Wildlife and Biodiversity JCCWB Manipur gi thawmi singna kanba ngamkibagai loina Chief Conservator Forest L Joy Kumar ga pau phongnaraba matungda Zoological Garden iroi sembada Director ge kuthangna kusina khrei ngasi sa asibu sadanba singdagi Kanana Bokona Bada Achoba Todang Lokiba Wildlife Conservation Committee, Manipur Secretary Su Oriba, JCCWB Co-Convener, KSS Johnson Bo, Zoological Garden Iroisemba Forest Department Mike Digi, Pungning Tawat Kibake Dodena, JCCWB Convener, Romes Ningtozamna, Paudam Kibada, Nasi Kushin Narabli Bas Hasi, Burmaga Tainaba, Jaga Amada, Sadan Singi Makuta Leire, Masiyaraka de Mukta Kanbio Hirapadigi, Kudakta Mapamaduda, Changsanduna. Haizaba nonjaba tawduna ziba si kanbirakibani jingi manung hanjinba khul kayada chanabi amagum sadanbagi thabagasi adumak chathare masi kari karamba plan tawbiraga masi gumba khosem gi chanabi asibu muthat kadagi haibasi Manipur Forest Department amadi Manipur government na ahenba mideng changhaningbagi apamba su phangdokhe Assam lengang na mayay kaban isagi mayok tasang saliba war on drugs ki saruga mo ina mamang chay ki may faubada Assam ki tuwan mafam singdagi lupa crore chamapan ki mamal oikadaba mayay kaban isagi polam single loina na miyoy dising taru ko chanifan pagat pangam ki haina Assam Chief Minister Himanta Biswa Sarman high crave mang na high ki Assam lengang na drug free oibis chada mo henna bakan ba drive chathari Masida maikay kuding magtagi mateng pangbiu Assam Police na iramasa ki matang na mathog masak khangna amadi chokta balay na mathog pangthokle masagi damak ta su thagali makata na su drug ki network sing thadana ba amadi maru fangna muthadana ba su honari status sigi miyamga mayay ka ban isagi mayok ta puna lemina si haina su Hemanta Biswa Sarman status du gi miyam da apul tokhe How's it going at the Times of Manipur and Sanok Jaba All in News Lesson Jare, Ming Tabi Singbu Amukahana Krumzare.